Khul Ngakpa Faba PUNBA Yaroi, Makhoi Mathakta Karigumba Makhal Amattagi case Loukhatpasu Yaroi HAINA, NGASI LAMLONG KEITHEL AMADI SOIBAM LEIKAI crossing da ima sing na WAKAT MEEPHAM CHATHAKHRE. Khul Ngakpa Faba Yaroi maitei Khul Ngakpa da lengakna. Onsin ba Yaroi HAINA thaba playcard kaya sizinaduna SOIBAM LEIKAI crossing da SOIBAM LEIKAI awang maira paibi na sinduna CHATHAKRE WAKAT MEEPHAM aduda maibam bi mola kaubi maira paibi man hai mamang chahigi me ahumdagi kuki khulai bai basing na chatharakli balana sida maitei khul amadi maitei miyam ngak seliba volunteer sing da lengak na onsiliba si makhata na tawbigano Khul Ngakpa volunteer sing asi thorak lamdaba tarabadi maitei singi khul amadi miyam asi hena awa chaitheng mayok narambasu yai Hojik thokli balan asida senjau paiba amadi luchingba singna makhoigi macha masu yaudi haina khanbasu tawbigano Khul Ngakpa singda lawriba thodang ase aikhoi khudingmaki yai fanabani haibasi khangjinba fai Khul Ngakpa volunteer sing fajanba amadi case kaya pansinduna makhoigi tungi lambi mangna bahona bigano Khul Ngakliba volunteer singi damak mamawi singda lepli maramaduna makhoigi Mathakta Karigumba action amata lengakna Loukhatpasu Yaroi haina sumahangna makhatakhi